Manipur Top Trending News na tungan ba reliable source ng lokot jarga matamatang oiba maru oiba ipausin patutong kahanjay ngasi April gi tang 19 Saturday nimit ki maru oiba ipausin gi headline sing patutong kahanjay ahan bada ing tapa hanjilak na bagdamak wari sanabra tanatupa pambay leite yumnam kemchan anoba celsius pangthok tana delimitation tawnaba amasung women reservation amendment tawnaba putorpa NDA gi bill parliamenta uptuna tukre Prime Minister Narendra Modi na luchingba NDA gi maiki degi member chahum yangkhai gani thoina vote pigadabda chani mawdra ni pan khatna piki Lok Sabha na reject tawdagi Union Minister Kiran Rijiju na bill asi withdraw tawkhre Manipur gi national highway singda micham na satok sin yadabagi chaikheng adumak mayaknari flight ta chatnaba selaitabdagi Manipur gi GNB tara gani thoigi mahairoi sing Assam da pangthokadaba regional meet ta sarup yabangam loidori April kungani thoi fawda Porompat DC road sebdindrabadi tingjilagani loop Punga Taruk. Tribal Affairs Minister Singh Chingi Chakot Tharangi Damak Lupa Lakh Lising Amaga Chachat Marfuga Mangagi Ayaba Pibida Chief Minister Khanghalamdre Lengang na Tronglawbigi JSC gi Charter of Demand bu Yaningba Phongdorakle Security Personnel Singna CCTV camera amasung car hum thugairamle Pau Sandok Pijari Ahan bata Ing Tampa Hanjilak na Bagidamak Wari Sanabana Tana Atopa Pabai Lekti Haina Yunam Kemsana Phongdorakli Aihaksu miyobani engondasu chap manaba awachai theng fawi maramasina ingtapa hanjilakna bagidamak wari sanabana tana atopa pambai leiti haina je minister Y Khemchana phongdokre wapum asi kuki amasung tangkhol phurup singi manungda lerkiba thajana daba sing kokhanabagi pandamda ngasi je minister na ukul district ki tongan ba kul singda haktheng na chatkiba khongchata phongdokhibani mahakna hai phurupungna maki afaba amasung phataba miyoi sing laigani adum oinamak mipum khunimakna amasung mara leijadaba angang singna ingtapa hingba pami Kokhaningdaba thawdoksing tholakpana tungi mirolda sokhandani hairaduna haujik mayoknariba awa ana amadi nungainadaba sing lerabasu aikhoina tungi mirolgi dama khanduna aikhoigi pungning wakal sing laksingdadabani haiki te minister na chatpa khungang singi khunja singda school singi normal class sing amukhana chathanabagi matangda yengsilagani haibigi thajaba piraduna local MLA yauna khunja singna thong sanaba thabakti work program da yawe haiki magna infada hala matungda khunja singda Haknanaba ising falnabagi damak tabak mangjil thana pahetkani hainasu phongdoramki Lengangna Tronglawbi JSC gi Charter of Demand bu yaningba phongdorakle ngasi nungthil pung ani ga makhairom tarpada Tronglawbi thogoki mayakta sekhiba JSC gi mihut sing amasung victim family singi miyoi singa saruk yaduna lengaka ahumlak subu oina unaduna pung amarom paminaduna wari sanabada JSC na pisingkhiba Charter of Demand da yawbo sing tabakta onthoklagani haibigi thajaba lengaki maikai dagi pirakle hairi thajaba sigi matung ina aiba zeroldi special secretary home na pigadabani jelaksida Victim family singi maiki dagi nong manini gi matam pibinaba haipadagi jesina lengaktasu haiba matam asi hawbutang yeitholaga makhatana wari sanakigani haina jesi gi maiki dagi pause asida phongdorkli ngasi wari sanabada lengaki maiki da Home Minister Govindas Konthawjomna lusingki hari Tribal Affairs Minister na chingi chakwa thorangi damak lupa lakh lising amaga chatet marfuga mangagi ayaba pibida Chief Minister khanghalamdre Manipur gi chingi district singda akhetadaba tongan ba thabak thorom singi damak Ministry of Tribal Affairs Grand Division gi Project Appraisal Committee PAC na lupa lakh lising amaga chartered marfuga mangagi senfam ayaba pibada Chief Minister Y Khemchan khanghalamdre haina pauge agency amana reporter oti ngasi ukhulda chatkiba Chief Minister na siru yorpada paumising na sakwa thoragi thabaksing pakhanabagi damak yenthokpada manadaba phibam lerpadagi hangbu wahangi pakumda mahaki maiki digi khangba leite adubu iram asigi matangda yengsilagani haina phongdokre hairi Ministry ayaba pikhiba senfam asigi manungda senba chahi 2025-26 amasung 26-27 tagi singi area singda multi-purpose community hall tara sana balupa lakh chamriga yangkhai pedestrian suspension bridge manga sana balupa lakh kundani thoi inter village road ama sengbat nabalupa lakh nifuga manga amasung livelihood for 99 number gi damak lupa lakh lising amaga kumdra yauki hairi thabak sing asigi manungda multi-purpose community hall tara sagadoriba si loinamak Kangkopi district ki manungda sananaba yawi hairi aduga atopa thabak singdana Ukhul Senapati Chandela Chingbadana Haidokpaga loinana Kangkubi district kisu yauri livelihood proposal gina chingi district sing asigi mathakta Chosampur Tamenglong Kamjong Tenopal Nole amasung Fezol gisu yauri hairi panba yabadi New Delhi gi Anuba Celsius pangtoktana delimitation tawnaba amasung Women Reservation Amendment tawnaba puthokpa NDA gi bill parliamenta upthuduna tukhe hairi lagiba kumja 2029 da pangthokpam thokliba Lok Sabha mikhaldagi chanaba haunabagi damak Pandamda leiba asina anoba celsius ama pangthoktuna delimitation chatharaga haujik member chawnga ga nifuga kumdoi leiba Lok Sabha gi member chanipan yankhaida hengat hanabaga loinana chada
kuntraga humdogi women reservation bill pass tawna gi damak prime minister Narendra Modi na luchingriba NDA lenga ki maike gi ngarang lok sabha da puthok laba matung da ngasi khana pass tawna ba board lawna ko da bill asigi obu oiba NDA lenga parliamenta upthu duna tu khre hairi NDA lenga ki maike gi women reservation bill asi pass tawna ba amasung anuba celsius ama puthok trabasu delimitation chathabada ayaba pinabagi pandam da bill asi ngarang lok sabha da table tawkibani sabha asigi mahuksadagi tanarpa liklam gi matung inangasi khana pass tawna ba board lawna ko da sabha asigi hojik leriba kunba member chawnga ga nifu humdo gi manung da sut natagi member chawnga ga kunga nipan khaktana saruk yaki bill asi pass tawna ba board lawna ko da sabha da leriba member chawnga kunga nipan gi manung dagi chaniga mawdra nipana sakot ki aduga member chaniga kuntrana masig mark lepki parliament ki chatna bigi matung ina bill asi pass tawna bagi damak yam rabada saruk ahum thokpagi ani oriba member chahum ga yangkhaini thoina masibu sagotuna pot pigadabani adubu hariba masing asi NDA gi maiki dagi yobu ngamkidabadagi lok sabha na reject tokibani NDA gi lenga ki maiki dagi achet bathajaba amaga loinana pothorke bill asi lok sabha da uptu duna luchingkhra matung sabha gi union minister Kiran Rijiju bill asi withdraw tawki mangna maithiraba bill asi withdraw tawkibaga panthadana sabha gi mifam hayeng ayupung 13 fawgi agent tawki amaronda mahi tambagi hakkagi hingbagi hakna maruoi Bruce pebam nasuna miyamda phongdorakli emso gi nifuga taruk suba mikap thokpa numit ki thorom pangthokhe mahi tambagi hak tagidi hingbagi hak na maru oi amasung hingbagi hak haibasi lairaba matungda kudingmak lakadabani amasung emsuna right to life kidamak lawkibani haina all Manipur Student Union gi President Bruce Pebamna phongdokhe wapam asi mahi relup asina chahi khargi mamangdagi leptana pangthok rakhibagum ngasisu pisum chingam chada leiba athobusingi kubamda haikat leikat tamduna nifuga taruk suba mikap thokpa numit ki thorom pangthokpada saruk yaraduna phongdokibani tharungi manung chana anganba ayuktagi yakai rol sakuna haudoklaba matung president na mahiroi lup asigi firal singkhaki amadi athobusingi kubamda haikat leikat tamra matung singjamai jinga makhong laiba Manipur College ta nifuga taruk suba realization day gi mapung oiba thorom pangthoki amaromda landamsida lantung ngaknaba laiba security singna CCTV camera amasung car ahum thugairam le ngarang numidang amukona MSF amoba pohar amasung poirei lemarol maira paibi apunba Manipur khusan atuna lilongdagi singjamai phawgi marakta sakkiba pendaba khongchat laksinaba security force na sathikiba thabak singi manungda jingam kha oinam lerak machinda khamba car ahum thugairam kiba galena rally chakkiba national highway paring asiga tainana laiba lambi mapanda laiba mioi amagi yumda fix tawba CCTV camera fawa security personnel singna chaitu watu paiden thugainaba honaram le hairi thawdosing asigi matang mari lena biyo singna media da phongdor kibaga loinana CCTV camera thugainaba honaram bagi footage social media gi tungan ba platform singda viral orakre amarom da ngasi numitang kurai maiki da tungan bom hum singdagi rong lawbi amasung gelmo thodupu yanindu phongdok tanam yam lakiba khongjangbu security force singna tangkhaina ba honabada tear gas sela singba kapre hari video asibu pawdumbada soi khilan kiba yaw basu ngakpi gani amadi sine asibu subscribe tobi damukta thagapa phongdok sari tung koina miyamgi siba tabung ngamba ojage